Akeswan Imphal, Wahingbum Washington Pau Pajeri, Ahanbada, Maruiba Pau. Rajapal Ajay Kumar Bhalana Hairi, Senapati Jila Asi, Mahushagi Pajaba Kayana Talaba, Nat Jatnabi Kaya Laiba Madilam Kweba Mioishing a Pamna Rabamapam Amane. Security Force and Raja Sigi Tongan Tongan Mamapam Singda, Ti Humbagi Tabak Jataduna Kuchukulai Kaya left and a fagatli Amasung. Grihemantry Amit Chana Hairi, Nexalism na Kanagumba Mata the Kanaba Pangan Bangam Loy, Santi Kaktana, Saukot Pagi Maike de Shilhan Bangam Gani. Rajapal Ajay Kumar Bhalana Hairi, Senapati Jila Asi, Mahushagi Pajaba Kayana Talaba, Nat Chatnabi Kaya Laiba, Amadi Lam Koiba Mioishing a Pamna Rabamapam Amane. Senapati Jilagi, Zaili Paudangarang, Marishuba, Raja Thaki Barak Festival Hudokladuna, Rajapal Nahai, Festival Asina, Barak Turel Gitorbanda, Tongan Ba Purup Sing Nungshi Janana Laiminari Haibedu Udli. Heritage in Harmony Highway Hiram the Pangtok Liver Festival Ladugi Matang the Rajapal Nahai, Barak Festival na, Mapamadugi Miamgi, Yelhong Degi Sagwana Raklaba, Nat Chatnebi Kaya, Miam the Utok Pangamli. Mang Nahai, Zila Sigi Tongan ba mapam kayada punna lupak koti nipal lak ni puta rukjang na lam koipam sing semgat pagi tabak chatari. Handak te pangthukiba barak tulel luna na thamna bagi thawra madu bethagat papongdok laduna Rajapal na mapam madugi umang turel amasung mahausagi phibam kaihendana yok tuna thamna bohona bada mapam madugi miyam na chawna thodang lobi na bataksin ki mang na hai. To the youth, custodians of this landscape and creators of tomorrow's legacy, your participation reflects your commitment to your roots. I encourage you to uphold your heritage with pride and lead efforts in environmental protection, pollution reduction, forest conservation, responsible waste management, and eco-friendly practices. Government is there to contribute, but we need support from all of you. Security Force na Raja Sigi Tongan Mapam Sing the Ti Humbagi Tabak left and Satari. Ngarangsu, Kaksing Jilagi Sugunu Police Station Konba, Molsin Chan Kuldati Humbagi Tabak Chatabada, Nongmai Yauna, Pokai Beaba Polam Kaya Pagat Pangamki. Police ki Pauna Hai, Kulai Singadugi Manungda, SLR Rifle Ama, Bolt Action Sniper Rifle Ama, Double Barrel Nongmai Ama, Single Barrel Nongmai Ama, Local Mat Pistol Ama, Hand Grenade Ani, Tube Launching Ahum Amasung, Stand Cell Manga Yauri. Security Force Nangarang Imphal West Zilagi Kansipur Dagi Pre-Park Pro Gimioi Ani Fare, Makoi Dagi, Nongmai Maru Tarani Toy Yauba 9mm Pistol Ama Amasung, .38 ki Kapayariba Nongmai Maru Ani Fagale. Amaromda, Bishnupur Jilagi Kumbi Mayailekai Ward number 6 Tagi Lup Asigi Mioy Amashu Fare. Security Force na Imphal is Jilagi Moirang Kampu Sajep Makhalekai Dagi UNLF Koirengi Nupi Kader Ani Fare. UNLF Pigi Active Kader Amashu Imphal West Jilagi Lampel Supermarket Maya Dagi Ngarang Fare. Security Force ngarang Imphal is Zilagi Porompat Fungal Iraktagi Drug Dealer ni Haiba Mioy Amashu Sapon Kep Tareta Haplamba Heroin ga Konan Fare. Police ki Pauna Makata na Hai Raija si Paudu na Cheliba National Highway Singda Namdu na Sel Khaiba Amadi Aina Yadaba Tawong Sing Chathariba si Tingna Naba Thi Humbagi Tabak Chathari. Akan ba Chexil Tharangi Makada National Highway Kuntrataret Imphal Ziribam Lambida Noong Madasang Drabaya Draba Polam Puba Gari Samri Ama Imphal Tamna Pushilakre. Tabiriba Pawasi Akasvani Imphal Dagini. Kendragi Grihemantry Amit Shahana Hairi, Nexalism na Kanagumba Amata the Kanaba Pangan Bangam Loy, Santi Kaktan Sakot Pagi Maike de Sangshilhan Bangam Gani, Satisgargi Zagdalpur da Ngarang, Baster Olympic Loisin Bagi Thoram the Wangang Bada Shri Shahana, Lisingani Kuntaruki, Mars Kuntramatoi Pawada, Laibak Asidagi Nexalism Pumut Mutat Pahaiba, Sarkargi Pirep Adu Nahona Panki, Mahang Hai. Kendrana Sahi Mangagi Manungda, Satisgargi Baster Division Bu, Laibak Asigi Kwaidigi Chokot Tribal Lamdam Ama Ohen Naba Warep Laure.
Sri Shahana hai Nexalism na Mapamaduki Chakot Torangi Tabaka Tinta Hale Adubu Masi Pungmut Mutat Krabadi Sakot Pagiano with Hak Amada Kakat Pangam Lagani. Aina Tinkraba Mawising Amadi Makoiga Mari Lay Nabashinda Kulai Taduktuna Kunai Gimahushagi Sel the Tilak Nabashu Mahagna Piltauki. Bharat amasung ASEAN da yauriba leibak taragi tourism gi lamda khang hairaba singna numit nini chupna khana nainabaga loinana ASEAN India Tourism Professional Exchange Program lisingani kunmanga Guwahati da hokre Assam Tourism Development Corporation na Bharat Sarkar gi mapal thoram mantralo gi makhada pangthokpa thoram asi tha sigi tara nithoi degi tara teret phawba Guwahati Kaziranga amasung New Delhi da pangthokadabani Masida Cambodia Indonesia, Laos PDR, Malaysia, Myanmar, Philippines, Singapore, Thailand, Timor, Leste, amasung Vietnam gi mihut nifumathoi sharuk yari. BJP President amasung Kendra gi Haksel amadi Yaipayumbal Mantri JP Nadana hairi Pradhan Mantri Narendra Modi gi lamjing makhada Bharat Chawkhatpagi maikaida leptana sangchili Himachal Pradesh ki Shimla da BJP gi State Office ama jatra hunbagi Thauramda Shri Nadana hai Laibak asida leiba BJP gi office singasi supna gi building amakak nate masidi magul leiraba niti niyom ngakna satpa miyam gi damak seba tawba amasung Laibak asi chawkhat hannabagi center amani mahangna hai BJP asi masagi phidam ngakna satpa dol amani Congress Lutsingba Masung Hanigi Kendra gi Mantri Shivraj Patil gi Aroiba Mathau Mangam Mapung Phaba Ikai Khumnabaga Loinana Maharashtra gi Latur da ngarang pangthokre Thauramduda Lok Sabha gi Adyaksha Om Birla Congress President Mallikarjun Kharge Kendra gi Ngaksel Rajya Mantri Sanjoy Seth Maharashtra gi Hanigi Mukhyamantri Ashok Chauhan amasung Karnataka gi Mantri Ishwar Phadre na singba saruk yaki Shivraj Patil haukiba irai numita laikhidabani Ngasi phongba pause singi maroiba pausingi damak hauji Khetri mayum Birosh leire Birosh Thagachari Washington BJP ge MLA khudemak ne Delhi thungkre Kuki MLA singdi Guwahati dagi chatkre BJP MLA singa wari sanadrigai mangoinana Kuki Su group ka center ga wari sakre haiba pau banner headline tawduna naharol ge thodang da phongli Ethical Media Practices ki nongmagi oiba consultation program pangthokre Kanglun Chumna Social Media Sizinaba Mathau Tai Haiba DIPR gi Director Ngangom Utam gi wafamna Sana Laibak ki Anchor Kalam da Phongli Mari Shuba Raja Thaki Barak Festival Lisingani Kunmanga Senapati Jila gi Jilipau da Hodok Khibagi Pau Photo ka konana Manipur Mail gi Hanba headline tawri Sangai Express English Edition da Su Group UPF amasung KNO na Kendra gi Ministry of Home Affairs ki mihut ka unabada Manipur ka amuk punchin bagi wafam leite haiba wafamna Ahanba Lamai da Phongli Bom Thamjil Lambagi Oil pump sing hangkidre black da petrol liter da lupa cham yang khaidagi horaga yoningba mamalde yon kre haiba pauna ponafam gi hanba lamai da phongli Manipur sarkar na raja sida cyber security gi tongan ba threat chingbu yengsinnaba US dollar million tara mari changna cyber security operation center sem naba khanari haiba pawama People's Chronicle gi hanba lamai da phongli Ngasi Congress na New Delhi gi Ramlila Maidan da Bhot Chor gi mayukta achauba rally pangthokadori Bhot Chor gi mayukta Congress na khomjinba khutye koti manga lakh manga president da pishin gadori haiba pau huenlan pau gi ahan ba headline tawri Kaibul Lamjau da Sangai Breeding Center sabagi ayaba pirakle amasung mathon longba gari parking lakliba January da sanga gadori haiba pau sing asina Sangai Express Manipuri edition gi ahan ba amasung ani shuba headline tawri Washington Thagachari Birosh Aroibeda Maroiba Pau Amukhana Rajapal Ajoy Kumar Bhalana Hairi Senapati Jila Asi Mahushagi Phajaba Kayana Thalaba Nat Chatnabi Kaya Laiba Amadi Lam Koiba Miyosingna Pamnaraba Mafam Amani Security Force na Raja Sigi Tongan ba Mafam Singda Thi Humbagi Thabak Chataduna Khusukulai Kaya Leptana Fagatli Amasung Grihamantri Amit Shah na hairi Nexalism na kanagumba amata da kanam phangan bangam loi Santi khaktana chawkhatpagi maikei da sangsil han bangam gani Paulo Jare